Thamchet Charuba Mioi Ani Kok Ngaurakpadagi Rimsta Pukhatuna Leikatnakhre Miyamna Thamchet Laibada Chaksinbiyo Haina Food Safety Administration Imphal West ki Maikadagi Miyamda Khanghalakle Thamchet Charubadagi Kok Ngauraktuna Rimsta Pukhatlakhiba Mioi Ani Adudi Imphal West ki Manung Channa Laiba Akhamdagi N Ibomcha Chahi Nifugamapan amadi Ningthauzam James Chahi Taragamapan ni Makoy ani nga se ayuk pung 3:30 taba duaida uripok oil pump manakta yonba Thamchet lairaba matung pung amarom lairaga ayuki pung 3:30 tarakpa duaida Thamchet maru khara chaba haurakpada kok ngaurakibani haidi tawdoga asigi matangda Food Safety Administration Imphal West ki designated officer Ti Brojendra Khaba Maitai na phongdorakpada mioi ani aduna charui haidiba Thamchet adu yengbada karigumba khenaba khara uba fangi Jab chaba khangdrabasu chemical pesticide natraga insecticide kumba kaplam gadra haibagi chingnaba lai adubo asengba khangdoknaba Thamchet sing adu mari lainaba singda thaduna test tawhalagani haiki Thamchet se lairaga yumde yorokpada ichanupa ibani amom chaage tawe maru amani char kanda kok sing ngauri dagi torkodagi doctor sesena khuje laabne do hita ka pona doctor na sie pile hita ka pe ji do jiti khare buti phare hita ka padagi insecticide natraga pesticide natraga any other chemicals kumba kari kumba season naram gadra haiba se masida khoi de chingnaba lai Thamchet pu pambi duna leibi duna sabi gadori ba ipa icha ichil inau khudumagna Thamchet leiba matamda pamdaba makhal gi mong matou leiba taragadi adungu makhal gi Thamchet sing adu leibi ganu aduga sabi ganu aduga karigumma makhal gi chingnaba leiba taragadi adugu makhal gi Thamchet ado Directorate of Health Service ki makhada RD wing da ekoi gi laboratory ama lei hairiba laboratory sida thabiduna submit tobiduna kari karamba makhal gi chemical jauri bege insecticide la pesticide la or natre haraga any others hormone gumba kari gumba caption bal leibra haibana chingba singa se masi check tobina na ba haidana niyamda noluk sari